illegal immigrant haiba kanda ichi no cookie na sopham thokte one ani subada cookie loina makse manipuri nate haibadi yaroi moi original mayam lairi ko maitai na soibra maitai da noi soire haibada kari kaige haibadi high platform da thoraga haidraga aida ada lairaga mingon da hu kapsalaga maitai gi phatte soiba ka ga hai lairadi kai maitai na phata adudi langini naga gi phata ba soiba laibra maitai na so ichi no naga na khoi si chumde si la smain tawradi hayo chayo na maitai tina chapa kanda naga sing na su ai khoi da jat haiba lai aw madi maitai gi mi ni ha adugi mi changni akhoi na karing ba mangang ba kanda ama haibu kanda madi adune adung wakhando akhoi thadok da bani manipur da MLA 60 lairi sida naga su represent tori cookie represent tori maite pangaloin represent tori masidi kaida da na dum chalairaga chalaga enjoy toraga moigi lofam thopa toba nuai na MLA sing na de quarter da pham da na office ka da na gari bai na security tham da na chalaga sonda praja sing da maite phatte naga phatte cookie phatte na khana halibse kari no ba aina haibse naga cookie ada adu manipur ki adu ada do na tongana thamse ba maite oiresu naga oiresu huji afawa sabo wa ne ba tungda kari lakadra haibse naga na su khangdre ba maitai na su khangdre ba cookie na su khangdre ba ko mayam buchan mabamna taram no chari ngasisu now manipur express na adugum laba guest na mapuduna lakchari hariba guest ase manipur bu yamna concern oijaba manipur gi thoglakpa crisis khudima issues singda masagyoba opinion phongdoktuna lakliba adugum laba guest na makhangni mayam da saktak chage indigenous peoples forum of manipur gi president su oibiriba social activist oja ASHANG KASAR ni ana makda oja bu now manipur express ki magedi gi taram no chari thakachari oza khangdabase lamdam sidadi leiramaro ena khanjai ko ado haidi ozana ngasi bawbuda manipur thoglaibe issues mayam da isagi opinion pudokjana haidi ai ajokba thodang loduna sulai ko ado masomde kitang na thairaga hanbasidi ozagi samlapa biodata haidare ko ozagi haidi haurak form adagi ima ipagi maming adagi ozana haidi ikandagi haidi tarakpa schooling gi haidare ko hai samlapa biodata hanboina oza thambi Sikumba khudong chaba phangbagisu aina ahanba makta now manipur express pu khurumjari thagajari aigi punsi se aigi mingse full na di ungnau sang haibane ungnau sang kasar ungnau sang haibase maming ipa ipu ahal singna kaubiramba yamna phajaba haibadi ko yamna khoi ningthaugi adugumbagi chorong surong haibatare madudigi lakjaba yamna landa kari haisara thauna yamna leijaba aduga sumba nomba kamba aduga madu punsale haraga ina khunba haibani go naw sang haibase adu samanbagi mi marum mapan atopa jati na kaubada khra lubagi go aduga aina adum last akoigi punsanbado adugi ASHANG haibado madu lauraga ASHANG KASAR haina mayamna khangnabi ki go aise chadong village digini ase koi matamada de ukhru district hairami hojikti kamjong district de yaukre aigi ipa gi mingna ngasathing kasarni aigi ima thermila kasar ima di lekhidre aduga khra akhoi anga khra waiting da lekhidabane after 10 years kumba matungda imana ipana ima tona muka ko puraktana akhoi sumaina igi chi nause aigi mamangda ahansing iche ahum lairami aduga ima ahan imana pokjabse akhoi ichi naw nupa ahumni aina mayaini aduga kona ima tona mu pokpasina ai naw nipa ani nupa ani leijai sumaina chadong village haibase akhoi hojik phawbda government gi service employee yamna leite yamna wana akhoi adumaina horakhiba adugumba khunni adumaina ai yamna lairaba imungda pokjai lairasu aigi ipabu pokpa ipase khungi thaina di mantri haina leirame ko mantri haisi chairman gi type ne adomaina mantri kuina oirame ipu dusu oirami aduga akhoigi chingsang lakpa haina area da wathok thokpa mayamse madugi adu matamda judge haibatare justice adugumbagi thopuren pun oina puraga agi ipagi pokchaba mayamse lakchai adog ipabu pokchaba kainose thaina dia khoise how oina leiram ngaida christianity oidringeda mayamse yu thai adu oiraso agi ipabu pokpa ipase made yu thaktabagi
mabu yu thaktabagi mingda tangkhulomda fajaba thongmirame adu matamada aigi tangkhulsu matamada chanabi oina ipugi matamda loina nupi lolaga adum hinglame ba punsi se adu aigi ipa bu pokpa ipa sidi adugumba nupi su mulondaba adugi tharmana yarasu ko sumaina lakchaba adumaina aigi ipa se lari yamna haijadrasu masa yamna phai kalle sanabada yam phawrami aduga kari haisira khungi mantri kuina puraga laktana aigi ipagi matamda akhoi khunda electric se purakhi adumaina school kari sakat ki ko sumaina ima se na so amuk women society da ahanba adugumba lari haijadrasu church ki women society da chairperson oina puraga ko ishor tharma da yamna chetna thajana adugumba lakchakhiba imung amani aduna aise imana mirolingai da imangonda khanghankiba dream da mayam adugi wari dum leijare aduga aise pokchaba matamda angang oiringai da yamna khongkhutse yamna yangla sathi bai tare sanabada amada adum mi khanaba phunaba chainaba angang musama oiringai de ko aduga imana chakunu togunu haisu chatpa mina pokhum sirusu eta chenba ahan mayamna dum nungsidana ko aise aigi punsi se dumaine lenglai adubu laibak thiba haibadi yam waba adugum punsi da hinglamanena ai lairik se thena tamki aina class 1 da kaba matam sidi chahi taret aduwai nipan duwai yaksan ba male aina khanbada ko aise yamna chauna class 1 da dum changbadu ko sumaina mu khunda government gi school amakhak leirami aduda aise class 5 phaw tam leiraga class 6 da private ki school amada tamlaga amungam dan halaraga khunda class 7 phaw se aise tamlami aduga class 8 da aise chandel da ai iche khoida leiraga tam chappa matamda adudusu mu wamandana kari aisira akhoi aingonda malaria nare adudegi halaraga aise loiban laitabagi ukhruda chalaga next year degi ukhruda chalaga ai class 10 phawse ukhruda tami adudegi madugi matric pass tawra kanda manipur da dum college biramongol da ko sumaina aigi graduate phawse aduda thabak tawna ai adum paisa tana dumaina honare hairaga ai biramongol degi loijabani du loijaraga aise private ki thabak duga ministry mayam tawba hawre adu tamlingai du da ai chadongi khoi khungi student union gi president su oi aduga madu mutoglaga khoi church ki youth society haina leiko adugi su dum chairman amuk ana oi aduga ai khoi gi tangkhul gi student union haibatare south ki ko ato topa mayam se da dum yawe adu biramongol da oiringe da ai tribal union gi adugumba general secretary su oirami aduga sumaina tawdana aigi hingba yaningai ki punsi gi tamakta ai LIC gi agent su oirami dumaina tawraga aina yamna pamjaba bible se ai yamna tamningba ado aina yamna asha lejaba madu tambangam dabar oresu aina ai graduate du loiba kanda madras digi ko ai correspondent da tamlaga akhoi bachelor of ministry haina akhoi christianity gi ko subject ama khalle aina yam pamjaba madu hona jadana ai madu loiki adu loiraga mu khara leiraga ai master se pami haiduna bangalore da go master of ministry amuka honor adu matam da dikitang punsi se khara lemba yaram khre adu degi adu khudong chaba lawraga sumaina ai se lakhibani aduna ai nupi haibatare imung se nganna dum panki go ai nupi nganna dum lawki maramdi ai ima se cancer nadana paralyzed tawdana chahi taragum se adum awaba imung da tadana hokapungam dana aina seba tawjadana khotana lakpa adoge ima se amuka nganna chakhi ba haibatare go adudegi ai se ai angangi mama haibatare go lohong se yamna nganna ai adum lohong laga adumaina haurakhi adumaina punsi se kari haisera ichan yamna wana go haurakhi adubu aina thajaba se chetna ai thermal se da dum chale ai nisha pasa kari nisha nungsa angang oiringe diga ai chade sijina de aduga ai yu kari thakpa ai punsi da leite ngausanba khotpa mayam ai yaude mi marakta ngauraga lanba adu ada tawbu da ai angang oiringe digi madudi yamna adum yauki de ai yamna honna jadana ko adumaina
yum pala kandasu aigi ngamjaba mayam se honadana sumaina laraga prajagi aigi area gi khungi angamba seba mayam tawraga ko sumaina laraga ai Christian gi ministry achauba ai hodoki numaina hodoktana ai Senapati aduga Tamelong aduga Dimapur North East mayam da koiba phangki ko sumaina chatpada mina masak khanglaga sumaina dum aigi punsi se lakhibani sum lakpa kanda ministry tawraga NGO tawraga lakpa kanda ai wakhanda yamna thamoida shokhiba ma lei maramdi aina secretary chale Imphal gi department le mayam sida chappa kan seda akhoi lairaba leitaba mi se aduma tamna gari su leite ko risho da chatpa mi gi maru wairaga gari wairaga chatpa khopa tawba kanda yamna awaba monda thenaki tangkhul macha wegera naga wegera maite wegera MLA amada natraga director amada achau sangkhara da officer khara da unage haiba kanda yumda chalaga pung ani ni ahum mari ngaiba ahingda makhoi ngai unabagi choi amagi tamakta thena halakibako marakta chaka chaba sangdaba secretary da agi file macha ma kringba ma process amagi tawba kanda thama ni dum chenba khopoko aduga commissioner unage haiba kanda heta unaba ngamdaba unakhidaba mayam se aingonda chahi ani humse se struggle tawe maramdi aigi khunda school se pura mudlam khre government school erambado maram chana tawdabi angang sing se spoil tawrani haidana honadana aina 2005-6 da laraga khunda ai peace academy haina class 6 phawbagi angang singi school ama aina hodoki ran para oja sing tolo piba ngamde school fee pi dabane na go ai nupi ibani amna human ta na hona jana mi gi paisa tondana khotna namna madu ran tawraga chahi manga taruk se khunda dumaina peace academy school ama hodoktana satra chama hinale madu hona baduda ai experience amna phangkhebako aina schooling khabadudi ai kumna thaina lari yam tamning no su tamangam khidaba kaya leibado aina nungai man baduge ai ipa na chahole ishorna chambire haidana ai bu ai kumba mi kaya su tamjaba ngamjasnu haina aina school du link khibani mai likhaba development khara se top da samnaraga khara laki adu da ne ngasa aina experience phangi habdu ko madu school du link khabane na lairabane na run ama tawrabane na aina office ta toina challe DC office ta amada chatpa kan se da akhoi gi officer sing bureaucrat sing praja gi seba tawba singse humanity da mingon da karmaina seba tawgani mingon da kari aina mateng pangni hai wakhan se kaya ude secretary da challe hayeng lao hanchi lao go adu da chakre ada da chakre file do adu chakre adum honaba wa base da MLA unage mantri unage aise pra ishor unaba kumna heta thama changba go sigumba wakhan mayam se engon da chauba feel burden oiki as sidi akhoi gi lebak se smain tawradi yaroi khoi chingmi tami nungsina da base so sino oiramena akhoi chingmi tami keb lai base so sino mara mama oiramena haiba wakhan se engon da mikap thohanki adudegi ai sumaina lara ga ai gi life se adudegi 2013-14 degi de ai Imphal da sumaina yum sakat khotana lairaga mayam gi seba tawdana changlaglaga ngasigi phifam se sumaina lakhibani aduna samna haiba kanda detail hairadi matam changlani samna haiba kanda aigi punsi se wana horakhi lari tamba kanda class 4 5 6 tamba kanda pension pairami exercise pu lobung leibang amde uniform hapung amde wana khunda glory day tobu phobuda lupa yang khaidu lupa kundu thopung amdana glory day yaudan aise pi taraga yumda hanki ko adurso ai ningba kaide ai lari paba honaba akhoina ahing paro phabu lari paba kan electric leramde khoigi thamoi pundon haina ko akhoina kerosene na tawraga lana semlaga tawrami shoe se school ka ba se dum shoe chang amal lei ba se lupa kun thra ma leirak pa se akhoina mai da muka yonna tawraga ko sumaina tawraga aukhulda ai chahi ahum Alice Christian High School da tamba kan da su school fee pi bangam da ba yum phara pi bangam da na awa ba kaya tawna school kana aise migi thabak khra chatlaga go inoni passing puraga sing changlaga sin yonba mi moi gi adu matam da PWD gi quarter construction tawrame adu contractor to daina ngana raga noma da lupa kunthra sabi as ngana kunthra pi ne harau ba se loire adudagi hapta ma suraga cheng on bu phange fee thiba adumatam da khoi fee se yamlam de ko sumaina aigi punsi se lenglagla adumaina class 10 phawbo se ukhulda wa na hauki bajane ko laiwak thina 1991 92 se akhoi gi
naga kuki lanse mu tawkiba madu thorakpada akhoi chatho chasingsi yadre gari maram kaina ukhruse bus chalamdre adum tamda akhoi bus khak chale ko aduda imana cheng tharakani tharak tarab sonda aise lari tamna chense puningai su leite chaningai su leitrab upai leitadana kaino choithar lomda chalaga sing akangbado thiba chalaga adu wana singma poma ukhru pho purak pase lupa taramanga kun pirame adumaina ichan aigi punsi se adumaina haurakhi amuk imphal da kumlaga si biramongol da college ka ba kanda 11 12 tamba kanda aise upai leitadana lairi khra yole migi lairi khoina ithokpa naga gi khangde ama khangde go adungba khra yole dimapur changlaga second hand do bel da loraga puthораga khra second hand so dum lon asi mina khangde lona tawri khaktani go ai punse se sumaina lakhi dum ngai badi ai ngausanbada phatabada irangda langda taibang panggi pata ai kadongaina su tade dongaina mayam no themlasu ai punsi da chap chana ai wana horakhiba imana wana horakhiba imana ishor khangkhiba ima ipana prajagi seba tawningnena tawkhibado ai noma fulfill tawdaba yade haidana aigi thamoi da madu chena thajabag loinana ishor da thajabag loinana aina chumna chapchab lakchabada sumaina ai punsi se yaurakhibani masi yaurakpa kanda aina achungba tawba achungba nganglakpa mayamda aingonda life da threat tawba even attempt phabu tawba mayam su thoki adubu laina ishorna aigi punsi se kanbiki go ngasi de sumaina lakchadana mayamna aigi sakhangbire mayamna nungsibiba kaya su thoi mayamna matem pambiba kaya thopagi mayamgi support ge mayamgi nungsibiba degi jingmi tangmi khaide aibu nungsibiba mayam se hojek thorakre madugi mayamna ngasi aisu chothok chadana haibadare prajagi mayamgi seba tawdana ko ai adum lakchabani hojiksu ai yamna leire nungaire haiba nachade adubo ishorna aigi targa punamakti pibire ai icha mari lei icha mari hona jana hojik icha aigi ahanbado madi ishorgi thabak tawsunu haina ma ishorgi kaino lomda Christian gi ministry da chathari go ma mapan chaningai ma master loire mayai sena ani suba sena mascom loire go ma hoji Delhi da private lairi aduga ahum subudu nupin chani ma hojik handak akhoi gi Delhi DU da graduate legani loi economics and mathematics general go adugi da ma handak graduate loiraga master tamningai du adum chathari go aduga last aton badu nupam chani ma Shillong da tiof chathari sumaina aigi punsi aigi nupi su aigi khundegini sumaina ma aigi nupi gi su mu haiba kantanda chahi ani tangkhai leiringe da au eringe da mapa se lekhidaba aigi nupi se ko si wari su yamna nungsiba wari amu leire aigi nupi su ko aduna adubo ibani nungsina thumnaki lairaba leitaba ani thumnabagi maduna honarak struggle du diko aina huji hairasu loiba nairoi yamna hainingai le aduna aisu wana hokachaba agi nupi su amu wana ado aina agi nupi gi awabadu imungdo hena mu khallaga aina hena nungsibagi go aigi punsi life partner oige haidana adum lawjaraba haiba tare ko adumaina aigi nupi aibudi akhoi class 10 yaura kanda ima laikhidabu wani matungda adubu aigi nupi di chahi ani tangkhai leiringe da mapa se lekhidabani adubo magi imung mapa se su achauba imungda hauraramba adugumba imung ne ko sumaina aigi punsi se laraga ngasi sigi phifam se yaujabani aduna aina khwaidigi nungaiba haibdi wana hojarasu ishorda aina chena thajaba lakpagi damakta aina targa laiba punamaktu ishorna pibi aina masi pame masi tauge haibdi ishorna thumhanbi adumaina honna raga aigi life se adumaina tamlaklaga ai khwaigi Christianity gi kainoda master phawba ko aigi punsida loiraga ngasi mi marakta ai tingba changba ngambase ai ishorbu ngamkhai leitana thagali oza se akhoi hojik leiba miyam hai tare ko manipuri baza miyam na oza khangi sai di as a social activist ama oina ne ko khangbi se zana ngasi ba bu dai di tongan issue sing da as a manipuri ama oina ne ko hadi isagi opinion phongdoi se hadi ai isagi furup adu ada furup ki tongan amta thamdabida as a manipuri ama oina manipuri citizen ama oina zana hadi opinion phongdopi ne ba masida as a manipuri ama oina isagi opinion hadi openly phongdok pangam masida ozada kali feel tobi Manipur da lairiba mayam da ko aina now Manipur Express ki sigumba khudong chaba lawraga ko kitang aigi thamoi da wakhanda feel tawbodo ai dum sengna phongthok chaningi ai khoi si
ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯅꯤꯔꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯃꯔꯛ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯟ ꯃꯁꯤ ꯃꯨꯟꯅ ꯈꯪꯂꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯑꯃꯗꯤ ꯌꯥꯎꯏ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯊꯝꯕꯤꯕꯅꯤ ꯙꯔꯃꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯆꯠꯅꯂꯣꯟ ꯀꯥꯅꯣꯟꯒꯤꯗꯃꯛꯇ ꯙꯔꯃꯁꯤꯅ ꯑꯩꯈꯣꯏꯗ ꯕꯥꯎꯟ ꯇꯧꯋꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯥꯒꯥ ꯑꯃ ꯑꯣꯏꯅꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯂꯣꯏꯅ ꯂꯩꯖꯩꯕ ꯙꯔꯃ ꯑꯗꯨꯗ ꯏꯀꯥꯏ ꯈꯨꯝꯗꯕ ꯙꯔꯃ ꯑꯗꯨꯗ ꯑꯣꯅꯔ ꯇꯧꯗꯕ ꯙꯔꯃ ꯑꯗꯨꯒꯤ ꯆꯠꯅꯂꯣꯟ ꯀꯥꯅꯣꯟ ꯐꯣꯂꯣ ꯇꯧꯗꯕ ꯃꯤꯗꯨꯗꯤ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯇꯨꯡꯒꯤ ꯆꯣꯔꯣꯡ ꯁꯨꯔꯣꯡꯁꯨ ꯐꯖꯕ ꯂꯥꯛꯑꯣꯏ ꯀꯅꯥꯒꯨꯝꯕꯅ ꯏꯁꯣꯔꯒꯤ ꯄꯥꯝꯗꯕ ꯄꯦꯟꯗꯕ ꯇꯧꯍꯩꯗꯕꯗꯨ ꯇꯧꯔꯒ ꯂꯩꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯆꯣꯔꯣꯡ ꯁꯨꯔꯣꯡ ꯀꯣ ꯖꯦꯅꯦꯔꯦꯁꯟ 8 ꯐꯥꯎꯕꯁꯦ ꯑꯋꯥꯕ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯥꯛꯀꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯕꯀꯣ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯆꯨꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯙꯔꯃ ꯆꯦꯠꯅ ꯊꯥꯖꯔꯒ ꯆꯠꯁꯤ ꯙꯔꯃ ꯆꯦꯠꯅ ꯆꯠꯄ ꯊꯥꯖꯕ ꯃꯇꯝꯗ ꯃꯩꯇꯩ ꯀꯨꯀꯤ ꯅꯥꯒꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯇꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯑꯗꯨꯅ ꯑꯗꯨꯗ ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯔꯦꯀꯣ ꯃꯥꯒꯤ ꯄꯦꯟꯕ ꯄꯦꯟꯗꯕꯗꯨꯗꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯗꯨꯗ ꯁꯤꯁꯇꯦꯝꯗꯨꯗ ꯆꯨꯝꯊꯣꯛꯔꯒ ꯑꯦꯗꯖꯁ ꯇꯧꯅꯔꯒ ꯆꯠꯄ ꯌꯥꯏꯕ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩ ꯅꯥꯒꯥ ꯑꯃ ꯑꯣꯏꯅ ꯅꯥꯒꯥꯒꯤ ꯋꯥ ꯉꯥꯡꯗꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯕꯥꯂꯦꯟꯁ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗꯁꯨ ꯑꯣꯅꯔ ꯇꯧꯁꯤ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯍꯥꯏꯕ ꯂꯣꯝꯗ ꯑꯩ ꯉꯥꯡꯖꯔꯒ ꯂꯦꯞꯆꯔꯒ ꯆꯠꯆꯔꯤꯀꯣ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯔꯒ ꯑꯩ ꯅꯝꯕꯔ 1ꯗ ꯁꯦꯡꯅ ꯍꯥꯏꯒꯦ ꯙꯔꯃꯗꯒꯤꯅꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯦꯀꯣ ꯑꯩ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯕ ꯆꯠꯅꯂꯣꯟ ꯀꯥꯅꯣꯟ ꯐꯖꯅ ꯉꯥꯛꯆꯔꯒ ꯏꯃꯥ ꯏꯄꯥꯒꯤ ꯌꯥꯝ ꯍꯩꯕ ꯏꯟꯅ ꯑꯩ ꯂꯥꯛꯆꯩ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩ ꯇꯤꯟꯅꯩꯀꯣ ꯆꯠꯃꯤꯟꯅꯩ ꯄꯦꯟꯗꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯀꯅꯥꯃꯗ ꯑꯩ ꯌꯦꯡꯊꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯇꯦ ꯑꯅꯤꯁꯨꯕꯗ ꯑꯍꯟꯁꯤꯡꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯩ ꯑꯍꯟꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯍꯟꯁꯤꯡꯅ ꯁꯤ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯑꯍꯟꯁꯤꯡꯗ ꯑꯩ ꯂꯨꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯍꯟꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯂꯨꯅ ꯂꯧꯖꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯒꯤ ꯚꯥꯞ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤꯅꯦ ꯑꯩꯒꯤꯅꯦ ꯃꯥꯅꯦ ꯅꯪꯅ ꯆꯤꯡꯃꯤꯅꯦ ꯑꯩꯅ ꯇꯝꯃꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕꯀꯣ ꯃꯗꯨꯒꯤ ꯑꯃ ꯑꯗꯨ ꯙꯔꯃꯗꯒꯤ ꯂꯣꯏꯅꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ 에듀케이션 ꯇꯝꯕ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯇꯝꯕꯅꯣ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯒꯤ ꯖꯥꯠ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯑꯩꯒꯤ ꯂꯩꯄꯥꯛ ꯁꯦꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯃꯨꯡ ꯁꯦꯝꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯆꯥ ꯃꯔꯤꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯂꯩꯖꯩ ꯑꯩ ꯈꯔ ꯂꯩꯔꯒ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯑꯃꯨꯛ ꯀꯣ ꯃꯄꯥ ꯑꯣꯏꯔꯒ ꯂꯩꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯏ ꯇꯝꯕꯤꯍꯧꯕ ꯇꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯈꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯝꯗ ꯈꯛꯇ ꯐꯠꯇꯕ ꯃꯤꯒꯤ ꯋꯥꯒꯤ ꯆꯤꯡꯃꯤꯒꯤ ꯇꯝꯃꯤꯒꯤ ꯐꯠꯇꯕ ꯊꯤꯊꯣꯔꯒ ꯃꯗꯨꯅ ꯑꯗꯨꯝ ꯏꯔꯥꯡ ꯁꯥꯀꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕ ꯃꯤ ꯑꯗꯣ ꯃꯗꯨꯗꯤ ꯃꯥ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯦꯕ ꯍꯤꯁ ꯅꯣꯠ ꯑ ꯒꯨꯗ 에듀케이션 하이브시디 에듀케이션니스 하이브시디 히럼 쿠팅막다 에스파트 오이바 파자나 캉바 마두다 마타우 타우바 마두기 마풍 파나 짜짜바 타우자바 미에두부 에듀케이션 니스네 하이브고 아코이디 라릭 그라 디크리두다 나띠 하이브 디크리두나 나띠 하이브ꯊꯃꯣꯏꯗꯒꯤ ꯋꯥꯈꯟꯗꯒꯤ ꯄꯨꯟꯁꯤꯅ ꯃꯥꯅ ꯍꯤꯡꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯤꯅ ꯇꯝꯖꯕ ꯌꯥꯕ ꯄꯣꯠꯇꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯁꯦ ꯑꯩ ꯌꯨꯑꯦꯁꯇ ꯑꯗꯨꯒꯤ ꯑꯣꯛꯁꯐꯣꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯂꯣꯏ ꯍꯥꯏꯕꯗꯨ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤꯕ ꯑꯩ ꯗꯦꯜꯂꯤꯒꯤ JNUꯗꯒꯤ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯅꯠꯆꯗꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯃꯥ ꯀꯔꯤ ꯉꯥꯡꯉꯤ ꯀꯔꯤ ꯆꯥꯏ ꯀꯔꯤ ꯊꯛꯏ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯄꯨꯟꯁꯤꯗꯨꯅꯦꯕ ꯑꯩ MLA ꯑꯣꯏꯔꯦ ꯑꯩ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯦ ꯃꯤꯅꯤꯁꯇꯔ ꯄꯨꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ ꯃꯥ ꯅꯨꯄꯤ ꯂꯣꯟꯕ꯭ꯔꯥ ꯂꯣꯟꯗꯕ꯭ꯔꯥ ꯃꯥ ꯆꯠꯅꯂꯣꯟ ꯀꯥꯅꯂꯣꯟ ꯀꯃꯥꯏꯅ ꯆꯠꯔꯤ ꯕꯦꯐꯥꯔ ꯑꯍꯟꯁꯤꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯃꯥ ꯂꯥꯏ ꯅꯤꯡꯕ꯭ꯔꯥ ꯅꯤꯡꯗꯕ꯭ꯔꯥ ꯏꯁꯣꯔ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯥ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯃꯥꯏꯅ ꯍꯧꯔꯛꯄ꯭ꯔꯥ ꯃꯥ नंबर 4गी कारबा तौरगा MLA काखिबनी अदुगी क्रिमिनल केस ले क्राइम ले हाइरदि करी कानै मदु नचदे हाइजरिबा अखोइना हाइजबदीको अदुगी पोतुनेदा अदुना ngасai ai punsi ngasai na haurakpada wana karakpagi wari khara lijare ko asumaina tawdana aina wana karakpa
ipana mayam gi seba taurakpa imana mayam gi seba taurakpa pratna taurakpa mok wakhanduda aingonda mi bu khanna chaina ningbese thodokpa leite ngasi phawbada ko saulasu ngahatang khana leirasu ai dum kauthoe aduga ai bu yenthiba yenaba mi du ai yumda challaga ai wari dum saningi wakhanda dum thoraeba ko adunani ai hojik akhoi bu mi na cha serana lobusu leigani irang thoktringaida kuki da kwai digi nungsina tinariba kuki gi achau sangna nungsiba tharma chenba sina nungsibse ai amani aina tinabasu amani aduga iche no maite singsusu aduga daga chingmi gi tami gi mayam lai nagane aduna mayam lai mamangai ni irang thoktriŋei digi su kuk maite singbu yamna tinara loina luna tinarakpa haise ai amani tinaba haibase tinaba haiduna ai phatabad lomda tinaba janata je heba khoidi ko phataba lambi da nateba aduga adage khana ninga gi nateba mi ama oina manipuri macha ma oina akhoi si kadai da chakadabano hojik si manipur kai khrabro kaidri ko kring kai khraba matungda kai khre hardi kai khrabai wari du sase wari ni ko aina hairi se akhoi manipur da pokchabani manipur da chawjabani agi ojari sangkai sing kuina chief minister oirami oja yamso chief minister oirami ko oja suisa mp oirami maitei sing tinar maiteina lai gumna khala yamna luna tawba adumba misa khaktani heba sumaina akhoi nungsi chana na lakpasibu hojin nangi aigi matamda maram chadana hetta ibani khana chena se habi yabro sya yade maram aduna aina ngasai karigi tamakta mamangda thoklaga ngasi ngangba ngambano maiteida kukida amada naga michaminai khaidana aina maduda chatpano haibadudi aigi haurakpa punsi samjat lanjak lamjat na haiba ko lamjat sajat na maduna ne haiba aduga aikhoise manipur da chawjabani aduna manipur aikhogi lebak se aina nana semdardi yaroi haibu wakhalomda semgatara taradi akhoi adum wana leirani hab aduna pendaba nuaitaba bonomaktu field da yauraganda haibi aina maiteina soibra maiteida noi soire haibada kari kaige adu haibadi hai platform da thoraga haidraga aida ada leiraga mingonda hu kapsalaga maitegi phatte soiba kaangda hai leiradi kai maiteina phata adudi langini kuki na soiba leibra moida kuki da su akhoi chaiba tai haiba taina noi jo se soi hai platform da hairoidro haina se haba kari gi tamakta soiba su chungthokna se haba anatana platform da di haidraga kuki da phataba mayam du aigi naga da natraga maitei da hairaga santolaga khanani ai tawbu kari kanai naga gi phataba soiba leibra maitei na so ichi naw naga na khoi si chumde si la smain tawrodi hayo chayo na akhoi phatana phamina nainaraga natraga platform da haina se haiba chamna se haiba chumthok se haiba ko maitei gi soiba su chumthoksi naga gi soiba su chumthoksi kuki soiba su chumthok se haiba madu natadana murum sunawraga akhoi sidi maning da ko hetta maru hunaraga mai tharaga kerosene hapchan petrol hapchandana chakningai tawbadodi aidi adungba miedo adodi ma mapunsi da mahe yaloi plus ma thamoi tasengna ma singba minati nate aduga tungi khallaga madu wakhan leitaba tadaba mini aidi lojai aduna akhoina tawbu matamda maite tina chapa kanda naga singnasu akhoida jat haiba lei Amadi maitegi mini ha adugi michangni madugumba wakhan ado maitei singnasu akhoi karingba mangang kanda ama haibu kanda madi adune adung wakhan do akhoi thadogadabani adubu ngasai na hanbada haibado ama do akhoi na khangdaba ama layeba manipur da mla 60 leiriyeba sida naga su represent tori kuki represent tori maite pangal loin represent tori masidi kaidadana dum chalairaga challaga enjoy tawraga moigi lofam thopa tawba nuaina mla singna de quarter da phamdana office ka dana gari baina security thamdana challaraga sonda praja singda maite phatte naga phatte kuki phatte na khana halibase kari no ba aina haibise adu oirade mla singdo hana tokpo habne aina hairisi ko hana su ai haire aduna hujigi ofifam aduda haijaning badi akhoi ahal aman singna thambibado thukaignu haiyego khoigi porolda ko bible da su haibani go ahan singna thambiramba nungdo maram chadadana thukaignu hongnu haibani asi akhoi phatagadabani aduna ngasi akhoi ichinaw maite naga chingmi tangmi marakta phatadaba nungaina da yawrusu munna khantase akhoigi history kadai da hodoe
karamba history leirame karmaina akhoi haurai haibasi masidi aina nanga pendaba nanga aiga yanadaba nanga aiga nungainadaba tongan tongan laibaduna amanebo history didi akhoi honor togani history didi kaibi yade aibu pokchaba ipa se sagai ka sarni ipa bu popa se asigi ming kawe haibase aina natte haibi yaro hebo ko natte haibi yaro hebo adu nana ngasi maiteni aina nagani aina tangkulni haijarasu ibani tongana leijasno ba adu nangi ipa ipugi horofamdu de sini haibdu de nangna honthokpa yaro hebo aina honthokpa mirai ba yaro hebo mirai ba yaro hebo si mirai ba di khoi chumlo hebo adu de ne da adu let us look back to the long history where we begin where we start how our forefathers lived together haibase moidi yamna chekna thajana madu matamda lairi laisu haitrasu gari laitrasu khongna wana larasu mangai itaw haidana nungsi chanana makhoi peaceful coexistence adugi dimension adugi diagram adugi environment adugi position du yengoba let's look ko our akhoi forefathers ki matamda peaceful coexistence leibado madu akhoi na kaufam thokteba adugi shape to di matam punbada maintain tawseba ko akhoi matam gi akhoi na policy plan honglaga development matungina chatpa chaukhatpa semkatpaduna amane adudi chasno ba but akhoi gi theme du di ipa ipuna thamiramba peaceful coexistence madugi chanalong kanolom du di ngasigi generation punamak na kaufam thokteba madu hek kaufam matamda ne akhoi da sineba ngasi adugumba phapta daba history khangdaba mi aduna pungangda ngange maite da oirasu maite na karmaina manipur gi history kari noiba khangdaba mi aduna pungangda ngangba mi khra yaweba ichi naw chingmi marakta su ko manipur kamaina haurai karmaina lairama history khangdaba mi aduna ngasi magi pende magi apamba tawde magi aningba thumde haiduna tawsalari bine nangi aigi aningba apamba thumbadi pithribi da lairoi nangi apamba aigi apamba aningba thumbada chase hairade mi oiba hingba yaroi aigi pamba pemba ningba thumdabaduna tongana thamo adubu mayamgi environment mayamgi interest se kadaida chali kadmaina adjust tawgani haibada akhoi hingba ngamba honingai honagadabani madu singduda mi oiba kawbani sajiba nate akhoi se aigi aningba apamba kakda chakani tawgani hairade adum ibani kairakani maitega naga adum kairakani adu kairakani maitenasu loina maitegi interest chakani habi yaroi naga na su chatpukni habi yaroi kukine su yaroi mayam phurup mayam himina bagi amana nga chaningani amana yen chanagani amana sa chaningani mase imana iromba chaningani amana kansoi chaningani adudi karmaina akhoi se tawsira adudi ngasidi nga thonglasira hayeng sa thonglasira hanchikna yen thonglasira hayeng kaino kansoi thonglasira haibagi mi oiba chance adugi tamakta akhoi de ishorna wisdom knowledge educate piribini haba adu degree di yauna paisa kaya tingdana doctor engineer IAS officer oire master MA loina oire loina graduate oire haraga masigi chanalong kanalong se karibata khangdaba aise laibak yamna thiego thamoi soi aduna masai ichan hanbiribo question do punamak se number 1 thermal chechin batai thermal digi loina lakani ani subada akhoi mi oibagi education ko masidigi lakani aduna maduromda akhoi chatpa ngamdaba taradi ai manipurni ngasi manipur state da ai leijari adubo aina manipur gi chawkhatningai wakhalomda ai leiba ngamda taradi kodongai su manipur nungai ba phangoi ai manipur macha ma oiraga ai manipurni haina haithokpa ngamdaba mi dudi maduna manipur gi afaba tawgani haibadudi oithokte aduna aina he haibadu tawsanagunu maite chinggi oira tamgi tawsanagunu masai manipur gi MLA ma oina leiraga manipur gi wangangba ngamdabdo adudi madi tolopki MLA oireba sengi MLA oikreba aina sena haige go se chingi oigra tamgi oigra aduga maite macha masu MLA oiraga manipur apunbagi wangangba ngamdaba tarade masu magi senkhogi oireba magi kendergi oikreba adungbadudi tawsanagunu adudi mingonda misguide tawbu kowe misleading kowe go akhoi adunate ngasi kari nana pemba nungaidaba mayam lairamgani loina thado ngasi akhoi manipur da leiminari manipur da hingminabnena manipur chawkhaningai tawse manipur da leiminari kanglu khutima nungsi chanana tawse habse aidi chap chana ai wakhanda madu lepchai angang oiringai hujik phawbada go aduga aina lepchaba ngambase karigino hairaga aina chatpa lambi lamja sajat nane habo
ꯑꯩꯒꯤ ꯊꯔꯃꯟꯅꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯍꯥꯏꯗꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯠ ꯀ꯭ꯔꯥꯏꯁꯤꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯕꯗ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯒꯨꯗ ꯒꯣꯚꯔꯅꯦꯟꯁ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯉꯥꯏ ꯐꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯃꯌꯥꯝ ꯒꯣꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛ ꯂꯨꯆꯤꯟ ꯄꯨꯔꯦꯟ ꯃꯌꯥꯝꯁꯨ ꯃꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯐꯕꯗ ꯍꯣꯠꯅꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯏꯆꯟ ꯀꯣ ꯃꯣꯏꯒꯤ ꯂꯦꯚꯦꯜꯗ ꯑꯐꯕꯗꯤ ꯍꯣꯠꯅꯕ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯨꯞ ꯍꯣꯜ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯃꯈꯛꯁꯦ ꯆꯨꯝꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯐꯕꯗꯤ ꯂꯣꯏꯅ ꯇꯧꯅꯤꯡꯉꯤ ꯑꯆꯨꯝꯕꯗꯤ ꯂꯣꯏꯅ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯤꯗꯔꯁꯨ ꯄ꯭ꯔꯖꯥꯁꯨ ꯃꯔꯛꯇ ꯐꯠꯇꯕ ꯈꯔꯅꯀꯣ ꯃꯌꯥꯝꯁꯤꯅ ꯈꯔ ꯌꯣꯝꯁꯜꯂꯒ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯐꯠꯇꯕ ꯂꯣꯝꯗ ꯑꯃꯗ ꯑꯩꯈꯣꯏꯗ ꯂꯝꯖꯤꯡꯈꯤꯕꯀꯣ ꯄꯨꯈꯤꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯕ꯭ꯔꯥꯏꯕ ꯃꯗꯨꯗꯤ ꯀꯔꯞꯁꯟ ꯑꯩꯈꯣꯏ ꯄꯩꯁꯥꯅ ꯑꯩꯈꯣꯏꯒꯤ ꯉꯝꯃꯦ ꯄꯩꯁꯥꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯂꯨꯆꯤꯟ ꯄꯨꯔꯦꯟꯒꯤꯀꯣ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯈꯔꯒꯤ ꯋꯥꯈꯟꯗ ꯑꯁꯤ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯗꯤ ꯃꯗꯨꯗ ꯃꯃꯥꯡ ꯊꯥꯍꯟꯅꯤꯡꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯗ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯁꯤꯅꯗꯕ ꯄꯨꯝꯅꯃꯛꯁꯦ ꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤꯗꯤ ꯃꯄꯥꯟꯗꯒꯤꯀꯣ ꯑꯣꯏꯔꯣꯏ ꯒꯕꯔꯅꯦꯟꯁ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯕ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯌꯥꯝꯁꯦ ꯃꯤ ꯋꯥꯈꯜ ꯑꯐꯕ ꯃꯤ ꯑꯐꯕ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯊꯣꯔꯛꯄ ꯂꯩꯕ ꯂꯤꯗꯔ ꯀꯌꯥ ꯑꯐꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯂꯥꯛꯄ ꯉꯝꯒꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯨꯟꯕꯁꯨ ꯅꯠꯇꯦ ꯃꯣꯏꯗꯁꯨ ꯍꯥꯏꯅꯤꯡꯗꯦ ꯇꯧꯕꯨ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯁꯥꯈꯤ ꯇꯧꯅꯁꯦ ꯍꯥꯏ ꯀꯥꯟꯗ ꯊꯣꯛꯄ ꯉꯝꯃꯣꯏ ꯃꯧꯏ ꯍꯧꯖꯤꯛ ꯀꯔꯞꯁꯟ ꯂꯩꯇꯕ ꯁ꯭ꯇꯦꯠꯅꯤ ꯕ꯭ꯔꯥꯏꯕ ꯇꯧꯗꯕ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯁꯨꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯏꯆꯟ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯃ ꯇꯧꯕꯗꯨꯅ ꯑꯃ ꯊꯝꯂꯁꯨ ꯃꯅꯤꯄꯨꯔꯗ ꯂꯨꯆꯤꯟ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯒꯨꯝꯅ ꯈꯜꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯀꯠꯊꯣꯛꯄ ꯃꯗꯨꯒ ꯃꯤꯗꯨ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯑꯕ ꯑꯁꯦꯡꯕ ꯉꯥꯡꯂꯒ ꯑꯆꯨꯝꯕ ꯉꯥꯡꯂꯒꯀꯣ ꯆꯣꯡꯊꯣꯛꯂꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯑꯩ ꯑꯁꯤꯒꯤꯗꯃꯛ ꯀꯛꯊꯣꯛꯀꯅꯤ ꯑꯁꯤꯒꯨꯝ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯕ ꯎꯗ꯭ꯔꯤꯑꯕ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯒꯗꯧꯔꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯈꯤꯇꯪ ꯃꯤꯅ ꯌꯦꯡꯕꯗꯀꯣ ꯏꯁꯥꯅ ꯆꯥꯎꯖꯕ ꯏꯀꯣ ꯈꯔ ꯂꯩꯖꯕꯀꯣ ꯃꯤꯒꯤ ꯋꯥꯗꯤ ꯂꯧꯔꯣꯏ ꯃꯤꯒꯤ ꯋꯥꯗꯤ ꯇꯥꯔꯣꯏ ꯑꯩꯅ ꯇꯧꯕꯁꯤꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯆꯠꯆꯕ ꯃꯗꯨꯒ ꯈꯪꯖꯔꯒ ꯑꯗꯨꯒ ꯄꯥꯡꯒꯜ ꯈꯔ ꯂꯩꯕ ꯄꯩꯁꯥ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯖꯕ ꯆꯠꯄꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯁꯨ MLA ꯑꯣꯏꯔꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯖꯕꯅꯤ ꯅꯦꯝꯖꯕꯅꯤ ꯂꯩꯖꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯗꯤ ꯑꯝꯇ ꯇꯧꯖꯒꯦ ꯍꯥꯏꯗꯀꯣ ꯇꯧꯖꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ MLA ꯀꯥꯔꯁꯨ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯔꯣꯏ ꯀꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯒꯗꯕꯅꯣ ꯑꯩꯒꯤ ꯌꯦꯠꯅꯕꯁꯦ ꯀꯔꯤꯒꯤ ꯂꯩꯒꯗꯕꯅꯣ ꯀꯅꯥꯅ ꯑꯩꯒꯤ ꯌꯦꯟꯊꯤꯕ ꯑꯣꯏꯒꯗꯕꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯁ ꯅꯪ ꯆꯦꯛꯁꯤꯜꯂꯣ ꯅꯪ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯔꯣ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯒꯨꯝꯅ ꯀꯅꯥꯅ ꯉꯥꯡꯂꯤꯒꯦ ꯑꯆꯨꯝꯕ ꯀꯌꯥ ꯉꯥꯡꯂꯁꯨ ꯑꯣꯏꯁꯅꯨ ꯑꯩꯅ ꯉꯥꯡꯕꯁꯦ ꯁꯣꯏꯔꯗꯤ ꯁꯣꯏꯔꯦ ꯀꯣ ꯃꯤꯅ ꯚꯥꯞ ꯇꯥꯗ꯭ꯔꯗꯤ ꯃꯥꯏ ꯃꯥꯡꯖꯕꯅꯦ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯑꯔꯥꯟꯕ ꯇꯧꯍꯧꯗꯦ ꯑꯩ ꯅꯨꯄꯤ ꯂꯣꯟꯕ ꯂꯩꯇꯦ ꯌꯨ ꯊꯛꯂ ꯀꯥꯔꯟ ꯇꯥꯕ ꯂꯩꯇꯦ ꯀꯅꯥꯃꯗ ꯑꯩ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕ ꯂꯩꯇꯦ ꯃꯤꯒꯤ ꯑꯣꯏꯗꯕ ꯄꯥꯗꯕ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯀꯅꯥꯕꯨ ꯀꯤꯒꯗꯕꯅꯣ ꯑꯩꯕꯨ ꯀꯅꯥꯅ ꯌꯦꯡꯊꯤꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯑꯩ ꯆꯠꯄ ꯂꯦꯞꯄ ꯇꯧꯕ ꯉꯝꯂꯤꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯃꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯨꯟꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯣꯏꯔꯤꯕ MLA ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯆꯣꯡꯊꯣꯛꯑꯣꯕꯀꯣ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯆꯣꯡꯊꯣꯛꯄꯤꯌꯣꯕ ꯃꯃꯥꯡꯗ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯨ ꯆꯣꯡꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯅꯩꯅꯁꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯑꯗꯨꯒꯤꯅꯤ ꯑꯐꯕꯒꯤꯅꯤ ꯑꯩ ꯂꯩꯕꯥꯛ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯨꯝ ꯃꯤꯆꯟ ꯃꯤꯅꯥꯏ ꯈꯥꯏꯔꯒ ꯑꯩꯈꯣꯏꯗ ꯃꯔꯛꯇ ꯃꯤꯆꯟ ꯃꯤꯅꯥꯏ ꯈꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯆꯤꯡꯃꯤ ꯇꯝꯃꯤꯗꯁꯨ ꯑꯀꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯂꯥꯛꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯦ ꯏꯆꯟ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯒꯗꯧꯔꯦ ꯆꯠꯀꯗꯧꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯦꯀꯣ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯏ ꯃꯔꯛꯇ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯔꯝꯗꯤ ꯉꯁꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩꯗꯨ ꯇꯣꯛꯑꯣ ꯆꯤꯡꯃꯤ ꯇꯝꯃꯤꯗꯨ ꯊꯝꯂꯝꯃꯣ ꯑꯩꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯀꯗꯥꯏꯗ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯒꯗꯕꯁꯤꯗꯤ ꯅꯥꯒꯥ ꯀꯨꯀꯤ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨ ꯑꯗꯥꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯁꯦꯕ
let's keep aside adudi tongana thamse ba dubu agi icha issue lay ba nasu hayeng icha issue lay rakani masu loi lay rakani akhoi mayam icha issue lay da bane akhoi na hujik ti hingli base agi icha issue tungi naptro ai bu ngasi chaukhali ba ai ngasi nangi mangda wangang li base ima ipa na yokhapi bagi natro adumai na akhoi di future tungi generation adugi henna luna khanse habneda adubu ngasi ngani purgi phifamse sum chatharba taradi tungi future dadi akhoi se mutka da ba ma lay re ba maite oirasu naga oirasu huji afawa sabo wane ba tungda kari lakadra habse naga na su khangdre ba maite na su khangdre ba kuki na su khangdre ba ko masuki marak sidne aina thamoi chai habse ko aduna masidi good governance amadi targale adu good governance habse thamoi wakhan sengbana lakadabani sum paisa na achawbada akanbana power na di good governance ko dongoi da su lakpa ngamoi mathang da mulak chen busa za hoi hauzi phawbada solution project hoi manipur gi crisis sai tare ko masigi horak bada di forum for restoration of peace ko ba oza su committee mcb ki ko zel na ba hona bada za su chawba thawai ke am sum lobi ki adugi hadi committee dina hadi thabok torak ko matam da hadi thingna rakhi ba challenges sai tare ko kari kari challenges thingna bi rakhi ba hadi tam kitang thambiyo chen peace se yamna thuna restore toba halakpa oirasunu masi akhoi pap purani ngasi gi miwei luchin puren akhoi se loina ishor gi pap purani akhoi se hojigi thokliba mayam ima ibel lairaba leitaba ahal mayam kana kaklaga pi tadana leiba haibase akhoi aphaba natiko masi thuna restore to the peace restore to the yaroi sha yaroi habase mayamna honagadabani pungang ba mana puwa haining ba adu togen khanba mi duna kharani adubu akhoi ishorna laina semba kanda ko tharma puna makta amaga ama hanna sunaro haiba yaude ko nungsi channa puna himina wa haiba yaubne akhoi de adu da chakani madu honaba mi aduna hayeng tungda ma sirasu thawai do ngai ai phana pot phagani go maduna pise amna thuna purakta ba yade haibase akhoi aide madu ai lepchabani ko aduna manipur da ngasi thokibase chahi ama phare chan yamna nuaite adu peace purakpa yaba lambi su lei adu laibak thibadi akhoi masi government na thamoi khra sengdabagi sincerity leitabadi gi haibata puna makse lapses laikibani government na phate government na ni haibadi nate go government na thohonbani government na tahonbani haibadi ai hairoi adubu thokiba puna makse warwel sing loisan ba haijidi government gi khutta lei haba aina oirasu mana oirasu aduna government na masigi thodang se lobungam da ba haibase present government asigi yamna chawna maithiba mani masi moide hunbagi wasu nate nachade aduna asi thamoyamna sopadi akhoina mayam lauriba social activities mayam tv da nainaba aduga intellectual academician chingi oigera tamgi oigera maite oigera naga oigera koki oigera go mayam sigi wa se government sina sum ita ta da bukumna ko moy yena bukumna chakhiba ani shubada as adu oiradi phare karmaina tawsira haiba mifam meeting government na kauki de haba ahum shubada si lan thokre landa yaudaba naga sing leiri dudi naga mayam si leader mayam kauraga government na kari tawsira noe si khra rolo bio haiba leikrabra adu maite landa yawe harasu maite kuki ne su maite di imphada leibnina government should let them maite gi se so sing desu government na kauraga as akhoi se kari tawsira noe si gi rolo ro haiba leirabra haiba su leite haba ko aduna tha yamna sengna thawai nakai sengna haibada ichan government sina masigi lan se loisaningai sincerity go adugi leite thabak paikha khidaba hasina aikoida aingonda ningba kaiba malai adugi hakum hek lan hobada maigi thada akoina peace committee ama semlaga mase phajana tawraga akoi lan se loisaningai amaga ama kaino tawningai gi tamo peace committee ama hona leina leibiu haina kanna pressure pibigi leiraga adum mami takhide kadai da chakhibra kari tawribra su khangde adu government gi maithiba natra aduna madusu thabak ningthina phajana peace committee do government na pantho pikhide paikha pikhide adugi ningba makai go adu hojiksu themandri hojiksu lengak sena thasen thamoi sengna nakai sengna khoi peace pame habatarade athubada meeting ma kobiyo aduga naga leader yaholo maite yaholo ko atotoba yawba yawraga phajana ama phaminaraga akhoi ichina kuki singdesu kauraga wari sase wari saba natana dialogue toba natana kodongoi dasu landi loisan badi yaroi
masi khara na mu hai lan loisan se nang logunu peace purak se na logunu peace pamen na logunu adu di ma ya pamba hai buani mayam gi dadi adu channa ba yaroi manipur da khoi leiminari bisibo jati manipur kai ba yaroi manipur kai roi se kai haloi se adu ka manipur peaceful coexistence le se hairaga kamaina lan tawraga leigadabono oithokte suoi thokte akhoi lan tawduna dum leiba taradi manipur do adum manipur do masana dum mangjagani mase aina tatana haibado aduna aigi ningba kaiba haibadi aigi private gi oina di kari kai gini ko adubu mayam gi interest da mayam khalu kanda de lengak na ngasi phawbada peace dialogue tawdaba aduga akhoi kumba atopa chingmi su tammi su mayam ka tholaga chatpa leiri ko masi mayam gi khonjel khonglaw se sargana lengak se na tabidaba loshandanba loshanba muhuda tabiba muhuda yenaba kumno heta lowkiba ise mase yamna laibak thi aduna tungi khallaga at any cost akhoi peace purakta ba yade haibase ai lenga ki wakhanda adu masingmak lehaninge hojiki generation di sida haidi social media sina over role ma lowi ko ada at the same time haisi negative from the low shawi adu ga ko advantage over shawi mamang de so ko na haidi manipur se crisis macha macha thokpa lam dam have so haiman ba thok lo exani mamang de so ge sigi lan sigi marak ta hai tare ko mamang de longi thodok so ko na fle adu matam chana ko gi lai ba dungan jongan ba loop singi CSO sing luchingba sing sina haidi matam chana handle the whole da gi hai tare ko yam the job crisis makti oi ki je message ojai na laksa ning base ko social media na low river role se id ke hani fai na kan bi branch at the same time id fatte na kan bi bra kai having social media se afaba yam na lei social media gi role se yam na akhoina thokaningai lei adubu marak ta kana gumba amana adu di loina mangnate kana gumba amana haibni go sum destructive ta fatta negative ta ko serana oidaba amada oibu kumna thakaluba tawdaba amada tawbu kumna heta tawrubado gi role chawna lei aduga chingmi tami akhoi marakta nungsinaba khana chenaba thoktaningai se su ko masesu media social media se role achawba ma lei haibse aina haininge nahan example ama last January da maite pangal gi accident amado adu numik to social media na phajana role loki adu social media leiramdaba adum mi siba thokani khana ba yam thokani ko aduna hojik agutuga hojik akhoi gi chingmi tangmi marakta suko marakta kep leba ma se mase amuka mayamda yahonba haibise social media na ne haba akhoi senthokpa haibado phapta hanba haibado aduna social media sidi akhoina phattaba haina phatte haina loba yaroi kana umba mana sichinaba haitabagi oidaba padaba madugi channalong kanalomda chatabida puntaw tawrakpadagi social media micha se thihan kibni aba aduna tana social media sidi yamna maru oiba hojiki akhoi generation da go madu oikhre aduna social media sida lawriba role aduga maduda yawriba involvement involve tawriba mioi khutimagna afaba lomda lobview aduga social media se akhoi manipur da ngasi peace purak se haiba kanda chingmi tami nungsichana leimina se haiba kanda achawba thodang se social media su amani haiba se ai tarapte adumaina thamjage mathanga laksa no za hojiki thokliba manipur gi lan hai tare ko masise kuki furubna meitei community da hauba lan oidura atraga manipur government ta hauba oidura haidi manipur government na di keno tonga the reason me amam dipire ko illegal immigration thon bani poppy plantation haidi akoina haidi war on drugs to ba dagi tholok pani habagi region di me amam laikre ozagi oi opinion di chap region se kai oine ichan masigi issue sidi ko hojikti yamna khra luwe complicated we habadi akhoi lan tawe haina punsi chu na tawe yaba nate kuki da su ko peace puraningai purakse haina hona banena akhoina mase sukhai na ngangba kanda khara phajadaba su leigani aduga amana soirasu akhoi de peace pambanena ko peace to hanjan sunu haibalom da chapanena ko amana soibani amana lanbani haibalom da ai yamna chaningdre tawdabu akhoina khangadabadi amana oibe yai lengak haiba ma leibanena lengak na control tawgadabani madu potuda adum loina yaure aina hairi se ko kuki na tawgen na tawbo oibra wari ne ko oisunu maite na tawena tawgen tawbo oisunu akhoi leba amada himinari bini lebak adugi government haiba ma chalai ribini aduna amana oigera government na matam chana control tawraga chatpa thenaba haibado madugi tamakta akhoi system se thambane aduna madudi aina hojik
mana soibene mana lanbane habdo ai hojik hainingde maramdi kona se peaceful walk pa kanda de akoina haibi yai hojik ti peace process da ko hause haibane na madu ai hainingde tawdubu ichi na cookie sing de so akoina appeal tawning badi cookie sing na so akhoi kharana mayamna illegal immigrants ne haibase cookie bu khakta haiba nate aduga cookie loidama na chade haba illegal immigrants haibane illegal immigrants haibade whoever naga wegera maite pangal wegera maite wegera cookie wegera atopa mapandagi manipur gi citizen nataba manipuri nataba madu atopati changlaglaga ko swaida pankhiba haiba dunia adu su condition kharadi leiko amu condition aise khoi maite di naga di kaino leiko atopa tonganba manipur saina haibado aduda haiba wane haba aduna illegal immigrant haiba kanda ichi no cookie na sopham thokte one ani subada cookie loina makse adum manipuri nate haibadi yaroi moi original mayam lairi ko moi chu chahi cha ani suraga manipur da lairakhraba adungba history ne abako aduna mai cookie loina mak na chade kona lakpa khopa du da madu identify tawraga loire aduna mokhoina su madu da de support tobiga da bane chumi haibase aduga sonda su mai te na su cookie loina tanthokadabani cookie loina haibase hujikti madui matamdu henthokre maramde chahi chani helakhraba lairakhraba manipur da ko history laire plus sida makhoi gi lam tapham haib tare ko mayam laire moigi mapa mapu sida kaino tawraga khoi gi aadhar card laidan electoral card laidan adu 1951 degi 1961 degi leiba mayam du yagni haibusu lauthokre natra adu oiradi cookie loina makta akhoina chairaga adu tawraga haibasu maitei singnasu adu haifam thokte aduna aina hainingbadi adumaina leibanena hojikse cookie haira cookie loina manate illegal immigrant hairaga cookie loina makna illegal immigrant nate habako moina sopham thokte aduna illegal immigrant wegera influx changba mayam dudi government na duty magi phajana tawpham thokpa tawbire hairaga identify tawraga senthoklaga chumtholaga mayam do identify tawthoraga loira potni masigi tamakta aikhoi lan tawnar khanna chenaraga tungi generation soiba la sokadabadudi adudi oihaningde aduna hojik kanana lanbano kanana soibano haibadudi hojik madurom da chakradi akhoi lanse bakloisan bi yaroi aduna madu punamak du thamthoraga aina haibadi cookie na soiba yai maitei na soiba yai amana soiba yai ko mama target cookie du so mai target amal leibagi tawramba yai tawdubu aina di lengak haiba government haiba leba akhoi state government lairi central government lairi central government kari tawraga lebra haibani da ko aduna akhoi di ama da natabada central government da akhoi di nungai tabal lei lansina hai tare economic tadi atoki matik hari shore ko di han da gi so hoi figam phatana leibaga haziki thoiba lansina maram oraga economic ta atoki matik pa figam so at the same time kai dogi ham dan ko gi naha sing hai tare youth sing su ko marai ba hauji larik lai shu tamdana laigada basta hai tare kunga aga leibam am yauri mogi tungi marai baksina kadom da thokpa hai tambangam jibane baksise aduga internal displaced persons sing sigina hauji mayum da hanjan bagi khotpagi kaimta process te hadi lai trip aduna adi youth sing amadi akoi economic ki fibam sidi kamani yengba yasa masi amna important way ba question ne ko issue ni maru oina akoina nainagadabase sisu amane ko aduna masi yamna chumi ichan yamna thina shokrabani shok kadoribani adu ngasi shokpasidigi 10 times 20 times 50 times amuka tungda shokadoribani madu akoina khangba darga lai aduna atotopa platform da aina masigi matangda khara de dum thamgrego aduna ngasi manipur gi economic social economic sidi yamna thina atopa state lengak tegi mafam degi akoina compare tawba kanda akoisina yamna somthana leiba adungba state ne ba akhoi khakta hingjaba ngamjadriba mapan gi center gi mateng yaudadana ko tharakpa paisa nungsa tharakpa yaudadana whole hojik department da paisa piriba employee mayam da tawraba lothoriba development mayam se akhoi aswai gi puthokjaba akhoi sigi income resources na cha de hajariba madu center na loina maktu manipur gi budget se 70-80% se 90% se adigi tharak libane atopa development mayam se only 10% khakta ba state ki share se adu de yengbiyo ba aduna akhoi se yamna adugumba wana aduga adungba wana leijaba adungba state ne haijariba adubu maraksida mase
ꯐꯅꯤꯡꯉꯥꯏ ꯄꯨꯝꯅꯃꯛꯁꯦ ꯃꯨꯠꯊꯠꯂꯒ ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯏꯁꯥ ꯍꯤꯡꯖꯕ ꯉꯝꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯀꯌꯥ ꯄꯨꯊꯣꯛꯔꯒ ꯔꯤꯁꯣꯔꯁ ꯀꯌꯥꯁꯦ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯨ ꯏꯀꯣꯅꯣꯃꯤꯛ ꯐꯖꯍꯜꯂꯒ ꯃꯊꯪꯗ ꯍꯤꯡꯕ ꯌꯥꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯕ ꯑꯗꯨꯒꯤ ꯃꯇꯝꯅꯦꯕꯀꯣ ꯃꯗꯨꯒꯤ ꯁ꯭ꯇꯦꯖ ꯃꯗꯨꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯗꯨꯒꯤ ꯄꯦꯔꯠ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏ ꯂꯥꯟ ꯑꯃ ꯊꯣꯔꯛꯇꯅꯀꯣ ꯇꯧꯁꯜꯂꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯍꯥꯔꯣꯟ ꯀꯌꯥ ꯇꯤꯅꯦꯖ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯍꯥꯏꯌꯔ ꯀ꯭ꯂꯥꯁ ꯀꯣ ꯑꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯄꯥꯔꯒ ꯉꯥꯎꯁꯜꯂꯒ ꯃꯁꯦꯂꯣꯝꯗ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯁꯤꯗ ꯆꯠꯈꯤꯕ ꯃꯤ ꯃꯌꯥꯝꯁꯤ ꯍꯌꯦꯡ ꯆꯍꯤ 10ꯒꯤ 10ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯕꯁꯤꯡꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯕ ꯃꯌꯥꯝꯁꯦ ꯌꯨꯝꯕꯤꯔꯦꯟ ꯍꯥꯏꯁꯦ ꯅꯣꯡꯃꯩ ꯄꯥꯔꯒ ꯂꯩꯄꯥꯛ ꯉꯥꯛꯄꯅꯦꯅ ꯉꯥꯛꯄꯗꯨꯗ ꯅꯠꯇꯦꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯕ ꯍꯥꯏꯁꯦ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯋꯥꯈꯜ ꯊꯥꯗꯔꯒ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯄꯨꯊꯣꯛꯔ 이너지 ꯄꯨꯊꯣꯛꯔꯒ 인디아다 월드다 मफम खुदिमक लेरगा सानगदौरीबनेबको मदुदा हाइबनेब अखोइना अदुना मदुगुम्बा मयाम दु ngasi youth लिसिंग मंगा हेना लिसिंग तरा हेना अदुगुम्बा टीनेज हायर स्टैंडर्ड लेबा मिडल स्टैंडर्ड लेबा क्लास द लेबा मयाम से अखोइ लानलोम दा वाखन से चखरेबको मसिगी इफेक्ट से चाहि मंगा तरा मतुंग द खंगबा हाउरनी येंगोको अइना हाइरिबसे मसि यामना थीना सोखरे अदुगा चाहि अमा ngasai लान तौदना लेबसिदा नंगी मागी अरेबा लेबा ngamba मखै नंगी लेजबा मै इंखोल नुंगना योंथोनरगा हिंगबा यादबा तौदबा यादबदि पुथोना खरे लोइनै योंथो खरे प्रॉपर्टी एसेट कया लेबा मीनदि पाइसन खरे लाइरबा लेतबा 70-80% नदि मादुगी फिफम द लाखरे करिसु लेजदरेबा हुजिकति अदो ओइरदि हुजिक करमाइना मखा चथगनी प्रॉब्लम से सिनेबा अदुना मसि सोशल इकोनॉमिक तको इकोनॉमिक द थेना सोखरे अदुना मसि इकोनॉमिक द थेना सोप मरमना अखोय मणिपुर द तुंग द यामना फतबा फिफम अमा अखोय अवाबा थेना खिगनी को मदु लेतबा थेना द कांदा करी ओइगनी अखोय इकोनॉमी फजदबा कांदा नंगी इचा इशू अगी इचा इशू द अफबा कॉलेज अफबा स्कूल अफबा कैनो द अखोयना तहनगे चहनगे हाइबा कांदा ngamlaroy अदुदि थाइना चाहि निफु अइना हाइबसे अखोय 40 years ममांगदा 50 years 40 years ने को अइना ngasai wari libudo 40 years ममांगदा अइना थेनरिबुदो इमा इपाना आइबु लाइरि त इम्फाल नकना लेबा अखोय खुनसे अदुबु तमहनबा ngamde इम्फाल दा मुलाए युम भारा पिबा ngamde सिगी फिफम दा अखोय लाकदोरेबको अनि सुबदा मी वैसे इंपोर्टेंट है यूचिंग मयाम से डॉक्टर फ्यूचर की इंजीनियर डॉक्टर साइंटिस्ट ब्यूरोक्रेट ऑफिसर ओइगदब मयाम को लाइक लाइसु हैगदब मयाम से ngasi लान की वाखन द चंगलग चखरे मधु की जनरेशन से अमा कैनो ओइबा हाइबसे पूरा हुजिक डॉक्टर खरा लेबिया इंजीनियर खरा लेबिया मैतै दको चिंग द तमदा इंजीनियर अदुगा ऑफिसर खरा लेबिया मसिगी रिप्लेसमेंट से ngasiगी aina hairiba youth singsina replacement lakadoribneब adu madi adugi qualification adugi degree adugi kaino adu yordaradi kamaina replace torakani adugi potu layaba aduna mase yamna thina sokre sokpa haise hainingai leite aduna ngasa aina thamoi soe tumba yade haibase thamoi cha haibase aibudi wajarasu ngasi asigi phifam da yawjare aigi hayeng icha isugi phifam do tung da akhoi leiraroi na khoi di leiraroi hujiki ahal aman singdi chahi kun gi matung da di uroroi adu udaba kandu da magi macha singduna kamaina manipur da hingam ga da bono haibase migi bikhya niraga baker oiraga migi makha da leiram gara mi mapanda ya laraga moigi labor oina thamlaga hingdabra nomo gi sura charaga hinglam ga dara akhoi sida doctor engineer mayam di si locality mi di leiraramoi hujik ki khra lei hayeng चाहे कुन की मतुंग दे से रेल रिटायर चरनी अदो रदि मादु की पोस्ट वेकेन लाप मयाम दा कनाना फील तौगनी हाइबसे अखोय खनब कांदा तुंब यादे अदोना थेना सोए हाइबसे आयु आइदे मादु चप चाना खंगब लै या फजबो अफंगा दनि को जाना थंबिसे लोशिलकपदा ओजादि खंजनिंग बसादि ममांग दसि हौजिकि थोइबा लान से हाइदि टेबल टॉक तंग्रगदि हाइदि सोल्यूशन प्रोपोज वागनि नो जाना सोमा थंबिख्रेको अदो अरोइबदा हाइदाइने अखोइगि प्रिजामियम एज अ सोशल एक्टिविस्ट मोइना प्रिजामियम दा अखोइगि मणिपुर लेंगाक ता हाइदाइने थुना सोल्यूशन से पुरकनबा करंबा पांबाई गादि पॉलिटिकल डायलॉग नबु फागदरा टेबल टॉक नबु फागदरा अदुगि मतंग सोल्यूशन थुना पुरकपा यानबा यो तांग
solution se yam thuna purok ningai se government na masi number 1 the priority piraga ko thabak lokhatpa paikhatpa se yamna muru we government na madu sutau tawdaba taradi adum landi solution laikiroi adu ama adugi marakta praja public mayam na su mahagi pemba pendaba nungaiba nungaitaba du toina tothoklaga aikhoi manipur kaidri manipur da as it is manipur leiri manipur da punna akhoi himinari aduna manipur gi hana ipa ipuna thambiramba leiramba tungi amuka tungi khallaga punamakse sup chalaga asigi wakhalom da khallai haraga praja mayam na su akhoi nungsi chanana mahausa punsi hanjalaga ko amuk hingminasi masi akhoi da kanaba leite haiba wakhanse akhoi thamba darga lei ama hatna sunaraga akhoina nung hunaruga leitun walo haibukumna ko adukumba amana ama haigani amana ngamgani maitena ngamena tawrakani kukina amu tawrakani kukina ngamena tawrakani maitena tawnarakani loisanba nairoi madugi loisanba naidaba isokpudude ngasai ibani na naina khibudu loina yaure ko aduna kanaba leitaba haiba tare karingba akhoi state ki mayam gi karingba mani hairadi tawbu yaiba hojiki sidi amaromda karimata kanadaba lana ma oyeba ichan mi hanabase 미디 그리고바 마라마마기 이슈 아마데기 따오버 칵터네바 아코기디 영고 STD기 호러키브니 하이 크라나고 아두 크라 레르가 아무 아코기 illegal immigrant기니 아무 하이 크라 레르가 그리 하이시라 나르코 테러리스트기니 하이 크라 레르가 separate administration기니 하이 아코기 지 믹스 업 또 그래요 마파마랑 레테버고 the fact issue the fact matters 그리노 아이버디 레테요 낭나 아이나 레나마 diagnosis to bungam dadana cancer ne haina chaluba ngale diabetes ne haina chaluba ngana adunda chala paisa de punting tingba laina de thitok taba adugi chap manaya ba ngasi gi manipur da thokliba lanse aduna masidi karimata amaromda akoina haiba kanda moi taning la moi sauni ram gini adubu mase karimata kana roi da ba kana da ba lan adu oi khre adu akoina result du phangkhre ba ko chahi ama manungda aduna praja mayam na su tungi khale hairaga aikoi ama no pendaba nuaidaba khara thadonaraga amutang punna hingminabagi wakhalomda aidi khonthang haninge aduga ngasagi madugi punna hingminaraga normalcy du lakpa kanda solution du lakhra kanda illegal immigrant gi issue oibra ko narcotic gi issue oibra drug gi issue oibra adugi oibra madu mathang postmortem tawraga madu khangtholai hairaga madu chungthoksena madugi authority government leijari hebko aduna Prajana madugi thamoilongda wakhalomda loina thamle hairaga athubada solution ama hana purak ningai dialogue to haurosi haibase aidi praja mayamda thamningi tawdubu masi punamaksida mapi mapa oiribase lengaksini mapi mapa mapu oijaribase ko aduna lengaksina aikhoina tara khanba koida moina chama khangadabani akhoina tara honabada moina chama honagadabani aduna ahing nunthil nungdang naidadana priority thamlaga solution se purak ningai aikhogi hoji puriba lengak se na ko any party oigera lengak aduna kanna honaba junction base mase yamna mathautai mase tangai phati haibase ai prajada thamninge aduna amuk last aina appeal tawjaning badi manipur da laiminari ba chingmi tami akhoi punamak se nangi aigi penba aigi apamba aduna adane haibadu khalamba ya hairamba punamak tu thamto o maramdi thamto haiba maramsi nangna ningbudu phanglasu nangi nachanasu nangi jati loina mutkhirdi kari kanai aigi jati loina mutkhirdi kari kanai aduna chesu tetaba linsu siba ingna chingna hingminaraga peaceful coexistence tawraga magi pendaba punamakto chingmi tamigi pendaba nungaidabadu table da puthonaraga akhoi phajana wari saraga adudi itaw nana sumain tawro itaw aina sumaina tawge haibada chaminabada kari kaige madugi proof ti MLA 60 leibada kuki gi MLA tara yauri naga gi MLA tara yauri maite pangal gi ahum yauri na suraba natro MLA 60 sina phajana nainaraga khangminara phap tanaraga yatho yasing tawnaraga HS tawraga tawbu kanda akhoi manipur piglaba lepak ni population ni haijariba aduna masiromda wakhan changchangminasi prajana su masida mikap thokpiu luchin puren oiriba MLA sing su masi mikap thokpiu haibase aina masi aroibada ai dum thamjaninge ya pase haidi ozang thabise ai gi apin dabdo
ngakhtang thabiraga nathaiga thabiraga apunbagi oiba wakhalon am sagatminaraga solution se problem khana sa ba wakhundira zan thabise ojaga oration da base yamda sunu ai gasi ojaga family ba phang base ko da su khang da ba khaloshin yam su lei yam su thaga chari aroi badai di ko gi now manipur express sandok sa ba sigum da ba program si da ojana ojagi achin ba me am thadok piramaga saru yabi begi da makta su aroi bada thaga bisu phone dok sari Thakachari.